मरुइबा पाउदा नेताजी सुभाष चंद्र बोस आवासीय विद्यालय कुंबीदा माही तमलिबा महैरोइसिंगदा अकी अखंग पिबिगनु हाइनी खुरुमजरी Am-Istv की पाउमियंग ताबीबसिंग तराम नोक्सरी हौजी पाउसंदोल पिजरी लेमदा महिमसिंग तंबीबा स्कूल अमसु ओइबा कुंबी सेंट्रल हाई स्कूल दलरिबा नेताजी सुभाष चंद्र बोस आवासीय विद्यालय कुंबीदा माही तमलिबा महैरोइसिंगदा अकी अखंग पिबिगनु महैरोइसिंग मनिंग तमना लाइक लाइसु तमहनबा फंगहनबिउ स्कूल असी हौजिक मपुंग फाना महिमसिंग तमलबा मतम असिदा हानेगी अरिबा ओजासिंगना स्कूल असिदा लाक्लगा महैरोइसिंग महे तमलिंगैदा गेट नमलबा अमदी फजदबा वहाई हैरंबा सि यानिंगदे हाइदुना स्कूल असिगी ओइना सेमकिबा Am-Istv कुंबीगी पेरेंट्स कमिटी की माइकैदगी फोंदरगली पेरेंट्स कमिटी अदुगी एडवाइजर अबुजम जनकुमारना हाउकिबा सही कया असिदा स्कूल अस तमलिबा महैरोइ सिंगी कैरियर मांगदनबा हाइदुना कुंबी सेंट्रल हाई स्कूल असिदा महैरोइ सिंग ताकपी तंबीरक्तुना ngasi फावदा स्कूल असिदा सात्रा महैरोइ पुन्ना साम कुंट्रा हेना लैदुना यामना इंगना सिगना महै मसिंग तंबीदुना लागली हाउकिबा जुलाई की तांग 13 स्कूल असी हाई कोर्ट की ऑर्डर अमगी मतुंग इन्ना अमुक स्कूल असी करिमत्ता येनबा यावदना महैरोइ सिंबो महै मसिंग तंबीबा हौनबा हाइबा फावदा हाना ओजा ओइरंबा अमता लाक्तबदगी हानादगी हौना ओजा कया अनौबा नेक्टुना महैरोइ सिंगी कैरियर मांगदनबा चलाइबा होरकलबा सिदा हाउकिबा अगस्त की तांग 5 हानेगी ओजा सिंग लाक्तुना स्कूल असिदा करिगुंबा इंफॉर्मेशन अमता पिरंबा तौदना स्कूल अदुगी गेट नमलबा अमदी फजदबा वहाई कया अमा हैरंबासी यामना लाइबक थिबनी स्कूल असी चलाइबा होरकपा मतम अदुददी हानेगी ओजा अमता स्कूल असिदा लाक्ट्रगा ngasi स्कूल असिदा यामना फजना महैरोइ कया लेरकलबा अनौबा ओजा सिंगना तापी तंबीरबा असिदा हानेगी ओजा सिंगना महैरोइ सिंग तापी तंबीगनी हाइदुना लाक्पा असि यामना अंगपा फावी हाइरदुना करिगुंबा हानेगी लेरिबा ओजा सिंगना तापी तंबीगदबा ओइरगदी स्कूल अदुदा तमलिबा महैरोइ सिंगना युमदा हल्लगनी हाइदुना फिरब लौखिबना मरम ओइरगा पेरेंट्स सिंग साइटगिदी हानेगी अरिबा ओजा सिंग अदु स्कूल असिदा संहनबिरगनु हाइखी हाई कोर्ट की जुलाई 13 क्लास होनबा हाइर फावदा ओजा अरिबा सिंग से लापिखिदे नतना अरिबा ओजा सिंगदा कयारक पेरेंट्स सिंगना फोन मथंग मथंग तौरजु फोन सुपाई पाखतिरखिदे मरमदुना मही लेबर डिपार्टमेंट सिंगना अथुब मतमदा अरिबा ओजा सिंग असिबु वीदा लेरिबा मिठाई सुभाष चंद्र बोस आवासीय विद्यालय स्कूल असिदगी अरिबा ओजा सिंग असिबु खुदक्तगी ओइना लौथोकपि हादुना पेरेंट्स सिंग मैकैदगी प्रेस मीडिया दा फोंदोकसे पेरेंट्स अमनसु महै मसिंग तापी तंबीगदोरिबा ओजा मना महैरोइ सिंगी ममा मपा सिंगदा चथरमलिबा थोंग असि असुके मतिक नुंगाइजदे अखोइगिदी अफबा स्कूल अमदा मचा सिंग मपुंग फाना महै तमनबा अदुखकनी पामलिबा मरम अदुना हानेगी ओजा सिंगनी हाइरिबा सिंग अदुना तौरमलिबा थोंग अदुदि असुके मतिक पेंदे हाइनसु फोंदोरकली अदुना मरि लेनबा सिंगना यंगसिनबिरगा स्कूल असि मपुंग फाना इंग्लिश सिंगना इसा सिंग महै मसिंग तंबा फंगहनबियु हाइकी कोर्ट की अयाब लोइना दुकान से सांग लोइ दैदना मीडिया दा ताक तौदना लोइग्रबनी सारोइ यिंदी हौदब्रा ना हाइदाना अदु सिंग मोआमता लौदे नोइ अदु सिंग खोइ कैमा हाइरकन सिनेबा दुमाइना खोइ खरा वा ngamna गरे अदु मसामक करी ओइरबनो हाबदी अखोइ खंगजदरे उजा सिंग लामिना बनिना उजाने ना खंजरे दुमोइना तौरिमिबा मयाम सिंगदुदी पेरेंट्स अमा ओइना यामना नुंगाइजदे मतुंगदसु तौबिदना बा हाइजरी अंगांग सिंगजिदा अमु हन्ना उजा सिंगना ये तनाबा मीडिया की थोंदा हाइजरी लाइबक थिबा थौदोक अमा ओइना थास की तांग मरी गे अयुपुंग 10 मखाइरोम तारकबा अद्वाइदा थौबाल डिस्ट्रिक्ट हॉस्पिटल दा मसागी लायंग चटकिबदा मामसा अनिमक दियाई तता अमना थौबाल डिस्ट्रिक्ट हॉस्पिटल की हेक ममांगदा थोमबदगी लैखिद्रबी थौबाल अचौबा पाखंग खोंग लेरक्ता लैबा सोइबम मनिथोइगी लोइनबी प्रेमिला सहिनी पुतरु अमसों माकी मसानुपा अतोनबा अर्जुन तही 19 गी मफमदा ngarang midang thawal apunba luf talna awaba phongtokre laikhidrabi premila matam kuina talgi member ama oiduna thawal gi akoibada thokpa thabak tharom kaya amadi leibaki oiba thabak tharom kaya da sak yaduna lerambi talgi achangbi thomi amani laikhidrabi gi mafamda minute ama tumina leptuna awaba phongtoki talgi secretary akoijam jivan kumarna national highway samasumna anina phawduna chaliba proper thawal gi yairipok lamkhai Waikhomani Girls College mamang wangotaba lamkhai
amadi district hospital mamang asi talna Am-Istv National Highways and Infrastructure Development Corporation Limited amadi district magistrate na chingba mailenaba kyada traffic point amamam thamnaba haiduna lagli hariba mafamsing asida traffic point sing asi sagat piramnabadi accident na singba pamdaba thodok sing asidagi khara makhai ngaktokba ngamgani haiki matung tabada asigumba laibak thiba thodok haibadi accident asi thoktananabagidamukta thawal apun balumna mamang tagi mari leinaba authority NSIDCL amadi district magistrate hanjan hanjana aikoi application kaya amuk thajakre hairiba NSIDCL amadi district magistrate na hairiba singasi aikoina mafam thawal district ki tongan tongan mafam sing yaripok lamkhai waithomani gi lamkhai aduga wangtabagi lamkhai aduga district hospital mana hairiba singasi traffic island amamtang sabiu traffic point amamtang sabiu haiduna aikoi hanjan hanjan taknaraga lakuni makoina matam chana thaba pangthok pidabna maram moiraga ngasi se aikoi accident thokpagi sang adu aikoi wangna leibduna maram moiraga ngasi aikoi gi iramdam ileka asida leitaba haibadu oire maram aduna athuba matamda mari leinaba sarkagi loisang singna thawal district haudun salba national highway asida traffic point amam thambina haidana lenga ki puning chingsinjari Wangwe AC natana beneficiary singda cheng kg manga suna piba AC leram loy card pai daba nauna card pai ba singsu cheng piraga punna chaminaba honaba issue honabada issue sagat piganu punna chaminaba gi wakhalol lemina si haina samurogdagi napsagi beneficiary na fongdorli samurau awang lekai leba community hall da pawmisang unakiba amada samurogi ward number mari amasung manga gi napsa beneficiary singna saru yakibada W Sanayama Kobi Nupi Amana English ngani kunithoi dagi wangwe asida napsagi card paiba beneficiary khuding cheng kg manga center na piriba kota suna cheng piraga lakibani wangwe natana chengi kota suna cheng kg manga piba AC amata leram loi khali adubu wangwe da mamangda napsagi card ti paifam thokba adubu card charam dabna cheng phanglam daba awaba imung su leram ki madudagi imung amadagi cheng kg ama kaklaga makhoi basu cheng khara oirasu fanghalaga punna zaminanaba AC gi MLA gi miyang makada haukibani kg ama kakiba asisu card khudingdagi nate center dagi handa wangoi AC khaktagi natana Manipur gi oina allocation da kaktharakiba miyoi kharana issue sagat naba honnaba si tawbiganu punna zaminaba hingminaba gi wakhalonda hingminasi haiki antakse location thokpana yamaktaba kati myam sarakpa anubo myam hakolakpa adagi angang nubi sahi sure haidana myam hakolakpa si hakolakpa na maram oiraga akhoi mayam punna chaminanaba karmain tawraga akhoi si management tawsige khanaraba matungda ward number 4 ga 5 ga ani ji punjalaga akhoi meeting ama tawje ni ama da chen kg mari piraga amamang kaktharaga fangnadriba mayam adagi ka thagat kharaga ka aribada magi hana paijaramba ka huji yawtaba yawri asigumba mayam se koi samina ji haidana chen kg mari na temi asidai sida aikoina yenba tangkhai chalakpa matamda nupi kharana cheng yenba yaroina thingba thammi aduga akoiga moiga khara ngangnei koina tawribase miyamgini aikoina huba nate chathokpa nate imda pusanbasu nate akoi mayam punna samina ji haibagi tawbani haibaje masi wafamje thamjage Aing asa nongju nungsagi sang manaraktri basidagi ngakthoknaba amade mahusagi khal ngaktuna thamnaba pandamda mapam kyada paksana u tharingai jarakta Kakching district ki khunuda laiching proposed reserve forest ki manung janba laifam longnungda kanglon kaina u pambi kya yalaga khaiduna leiramle hairi khunuda laiching proposed reserve forest ki laifam longnungda kanglon kaina miyoi kharana u pambi kya yantalaga khairaga hundokle haibagi akaknaba paw ama fangudagi Thawal Forest Division gi DFO Dr. Lesangthem Jesili gi miyang makhada Kakching Range ki Range Officer Huidrom Sundarna Luchingba Forest Staff singna sangsenduna yenglubada u pambi kya yanthalamba amadi khaidat lamba thingnabadagi fagatuna purakpani hairi Forest Staff sing aduna mafam adu leramba u yanduna khaibada janaba miyoi nipan amadi u akhaiba sing u akhaiba haptuna puraknaba tauramba Saktiman gari lonena u khaibada sezinaramba modified toraba tractor amasu fagat khre hairi farba miyoi nipan adugi mathakta Indian Forest Act ki matung inna ain gi oiba thabak sing chapchana lokhalagani hairi
ꯄꯥꯎꯒꯤ ꯃꯔꯛꯇꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ Soccer company gi crown makerwell chahi yankhai suraba soccer company gi crown makerwell hauzik market ta phangbiragani mahaw yamna leiba pisu yam chawba crown makerwell saman mayam su mahaw yengbiu crown makerwell honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule break matung da taram na moksari makhataba pawda Greenwood School gi 3rd annual cultural and literary meet Christian colony Senapati da Colonel Sanjit Sharma commanding officer 16 Assam Rifles na hodokre A journey through time have team gi makhada pangtok pathoramada Colonel Sanjit Sharma school gi mistress Dr. Alice Honghorila amadi Levi Pauna maroiba yoshimena saruyaki bagalena mahairoi amadi mama mapa singna saruyaki thoranga mai lenena Colonel Sanjit Sharma na angang singna pangtholiba thabak thoram singbu pongning thogat phiki bagalena thagat pa phongdokki angang singbu tunggi afaba yumbi oina bhanabada makhoibu asumba lambida Chalhangadabani, Tinjang Kaijang Daba, Kunai, Ama Oina Bhonabada, Mama Passingna, Asobo Togdang Logduna, Tungi Punsida, Tengarakadaba, Chingarakadaba, Lady Basing, Makoina Mayong Nabangam Naba, Honagadabani Haiki. Jiribam District Badminton Association, JIDBA Sinduna, Taski Tangmari Degi, Numit Humni Chupna Tangkrok Liba, First Inter School Badminton Tournament, Russian Bagi Thoram, Pangtokibagulena, Manamatum, Yantokre. Sanaroi singbo yokhatpa masamo fana thamba amadi school gi mahiroi singi marakta cooperate tong thamnabagi pandamda numit humni chupna chatharali ba first inter school badminton tournament adu Joribam district ki Mahai Khulenda leiba indoor stadium multi-purpose sports complex ta pangthokibani Joribam da leiba tongan be school nipan gi mahiroi yankhai tarok na saruk yadana class 4 dagi horaga 12 fawgi mahiroi singi manungda Konthokjam Alex Thadoishana Elangbam, Kaisham Jinkhainganba, Grace Rongmai, M. Blessing, Sanatombi Chanu, I. Samananja Amade, Thongnaugjam Rahulna, Tongan ba category da, runner up ki mana phangba ngamkre, Koijam Mandis, Saidiam Lingjal Thoibi, Laurembam Thongna, Thoksom Urvasi, Ningthogjam Mangan Ngamba, Ningthogjam Hentoi Amade, Nambrambam Gibsona tongan ba nupa amasung nupi gi category da winner oikre makong mathang taraba singda manamatham sing yanthokre Resilakpada mariba pau amane pizari Netaji Subhash Chandra Bose Awasya Vidyalaya Kumbida Mahitam Liba Mahiroi Singda Aki Akhang Pibiganu Hairi How's the public in the ICB Manipuri Pamatanga Salojere, meaning W. Simukana from Zere.